ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯇꯦꯂꯔꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯒꯤꯗꯃꯛꯇ ꯂꯤꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯋꯥꯔꯤꯁꯤꯡꯗꯒꯤ ꯈꯟꯒꯠꯂꯒ ꯂꯤꯖꯕꯅꯤ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯥꯂꯦꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯚꯨꯠ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯥꯂꯦꯁꯤꯌꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯗ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯃꯥꯂꯦꯁꯤꯌꯥꯗ ꯂꯩꯕ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯚꯨꯠ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯦꯅꯪꯒꯂꯥꯟ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯕꯨ ꯑꯁꯝꯕꯤꯗ ꯄꯦꯅꯪꯒꯥꯜ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯄꯦꯅꯪꯒꯥꯜ ꯍꯥꯏꯔꯤꯕ ꯚꯨꯠ ꯑꯁꯤꯒꯤ ꯃꯀꯣꯛꯇꯨ ꯃꯥꯒꯤ ꯍꯛꯆꯥꯡꯒ ꯁꯝꯅꯔꯝꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯟꯗ꯭ꯔꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯀꯣꯛꯀ ꯂꯣꯏꯅ ꯁꯝꯅꯔꯝꯃꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯚꯨꯠ ꯑꯁꯤꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯒ ꯆꯠꯄꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯩꯕꯨꯟ ꯑꯃꯅ ꯄꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯦꯅꯪꯒꯥꯜ ꯍꯥꯏꯔꯤꯕ ꯚꯨꯠ ꯑꯁꯤ ꯃꯥꯂꯦꯁꯤꯌꯥꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯚꯨꯠ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒꯁꯨ ꯇꯁꯦꯡꯅ ꯚꯨꯠ ꯅꯠꯇꯦ ꯌꯥꯝꯅ ꯐꯠꯇꯕ ꯁꯛꯇꯤ ꯂꯩꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ ꯚꯨꯠ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯛꯇꯃꯛ ꯇꯝꯅꯔꯝꯃꯤ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯇꯝꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯤꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯏ ꯊꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯏ ꯊꯛꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯅꯝꯕꯅ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒꯅ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯣꯏꯒꯜꯂꯤ ꯃꯥꯂꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯄꯦꯅꯪꯒꯥꯜ ꯍꯥꯏꯔꯤꯕ ꯚꯨꯠ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯅꯤꯡ ꯅꯠꯇ꯭ꯔꯒꯅ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯤꯡꯂꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯐꯠꯇ꯭ꯔꯕ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯍꯥꯏꯕꯗꯤ ꯚꯨꯠ ꯄ꯭ꯔꯦꯛ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯤꯉꯣꯟꯗ ꯀꯂꯛ ꯃꯤꯍꯧꯕ ꯐꯥꯎꯔꯣꯏꯗꯕꯅꯤ ꯄꯦꯅꯪꯒꯥꯜ ꯍꯥꯏꯔꯤꯕ ꯚꯨꯠ ꯑꯁꯤꯒꯤ ꯁꯛꯇꯝ ꯈꯔ ꯍꯥꯏꯔꯒꯗꯤ ꯚꯨꯠ ꯑꯁꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯉꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯟꯗ꯭ꯔꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯀꯣꯛꯇ ꯂꯣꯏꯅ ꯌꯥꯜꯂꯝꯃꯤ ꯃꯥꯒꯤ ꯃꯁꯝꯗꯨ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯗꯨꯒ ꯖꯕꯨꯟ ꯑꯣꯏꯅ ꯍꯧꯔꯝꯃꯤ ꯃꯌꯥꯗꯨ ꯚꯦꯝꯄꯌꯔ ꯑꯃꯒꯤ ꯃꯌꯥꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯏꯂꯪ ꯂꯪꯅ ꯎꯔꯝꯃꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯚꯨꯠ ꯑꯁꯤꯅ ꯃꯥꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯗꯨ ꯂꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯜꯂꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯍꯤꯡꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯚꯨꯠ ꯑꯁꯤꯅ ꯃꯥꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯗꯨ ꯑꯣꯜꯂꯗꯨꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯗꯨꯅ ꯃꯤꯒꯤ ꯏ ꯊꯛꯅꯕ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯚꯨꯠ ꯑꯁꯤꯅ ꯅꯨꯡꯁꯤꯠꯇ ꯄꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯀꯣꯛꯇ ꯌꯥꯜꯂꯤꯕ ꯏꯟꯗ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯃꯍꯤ ꯃꯅꯥꯏ ꯅꯠꯇ꯭ꯔꯒꯅ ꯏ ꯆꯦꯟꯊꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯚꯨꯠ ꯑꯁꯤꯕꯨ ꯊꯦꯡꯅꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯚꯨꯠ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯇꯤꯌꯥꯗ ꯄꯥꯏꯔꯒ ꯆꯠꯄꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯉꯛꯄ ꯃꯩꯉꯥꯟ ꯑꯃ ꯑꯇꯤꯌꯥꯗ ꯄꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤ ꯄꯦꯅꯪꯒꯥꯜ ꯍꯥꯏꯔꯤꯕ ꯚꯨꯠ ꯑꯁꯤꯅ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯒꯅ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯈꯛꯇꯃꯛ ꯑꯦꯇꯦꯛ ꯇꯧꯔꯤꯕꯅꯣ ꯄꯦꯅꯪꯒꯥꯜ ꯍꯥꯏꯔꯤꯕ ꯚꯨꯠ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯇꯣꯈꯥꯏꯅ ꯇꯥꯔꯗꯨꯅ ꯃꯤꯉꯣꯟꯗ ꯇꯝꯅꯔꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ ꯃꯥꯂꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯚꯨꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯀꯔꯤ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯤ ꯃꯁꯤ ꯈꯪꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ ꯃꯥꯂꯦꯁꯤꯌꯥꯗ ꯄꯦꯅꯪꯒꯥꯜ ꯍꯥꯏꯔꯤꯕ ꯚꯨꯠ ꯑꯁꯤꯅ ꯇꯝꯅꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯊꯥꯏꯅ ꯃꯇꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯤꯅꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯄꯦꯅꯪꯒꯥꯜ ꯍꯥꯏꯔꯤꯕ ꯚꯨꯠ ꯑꯁꯤꯕꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯒꯤ ꯏ ꯊꯛꯄ ꯍꯤꯡꯆꯥꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯔꯝꯃꯤ ꯚꯨꯠ ꯑꯁꯤꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯌꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯖꯔꯤꯕ ꯃꯤꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯏ ꯊꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯚꯨꯠ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯧꯔꯕ ꯌꯥꯝꯅ ꯁꯥꯡꯕ ꯃꯔꯩ ꯑꯗꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯏ ꯊꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯥꯒꯤ ꯇꯨꯝꯂꯕ ꯊꯧꯔꯕ ꯃꯔꯩ ꯑꯗꯨꯅ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯊꯤꯟꯇꯠꯂꯗꯨꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏ ꯑꯗꯨ ꯊꯛꯂꯝꯃꯤ ꯃꯥꯅ ꯃꯤꯉꯣꯟꯗꯒꯤ ꯏ ꯊꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟꯁꯤꯡ ꯑꯗꯨꯅ ꯃꯤ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯌꯦꯠꯁꯤꯜꯂꯗꯨꯅ ꯂꯦꯡ ꯈꯣꯠꯄ ꯉꯝꯍꯜꯂꯝꯗꯦ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯅ ꯑꯉꯥꯡ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯊꯣꯛꯂꯛꯄ ꯏ ꯑꯗꯨ ꯃꯥꯅ ꯊꯛꯄ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯂꯝꯃꯤ ꯃꯍꯥꯛꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯉꯥꯡ ꯃꯆꯥ ꯄꯣꯛꯀꯗꯕ ꯀꯨꯏꯗ꯭ꯔꯕꯤ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯅ ꯚꯨꯠ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯈꯨꯡꯒꯪ ꯑꯃꯗ ꯑꯉꯥꯡ ꯄꯣꯛꯀꯗꯕ ꯀꯨꯏꯗ꯭ꯔꯕꯤ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯒꯗꯤ ꯄꯦꯅꯪꯒꯥꯜ ꯍꯥꯏꯔꯤꯕ ꯚꯨꯠ ꯑꯁꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯝꯃꯤ ꯃꯍꯥꯛꯅ ꯌꯥꯝ ꯋꯥꯅ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯄꯣꯛꯂꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯉꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯄꯨꯝ ꯑꯣꯏꯅ ꯌꯣꯜꯂꯝꯃꯤ
ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡꯗꯨ ꯂꯣꯏꯅ ꯂꯣꯜꯂꯝꯃꯒꯗꯤ ꯃꯥꯒꯤ ꯁꯥꯡꯂꯕ ꯊꯧꯔꯕ ꯃꯔꯩ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯗꯨꯗ ꯊꯤꯡꯖꯤꯜꯂꯗꯨꯅ ꯅꯨꯄꯤꯗꯨꯗ ꯅꯠꯇ꯭ꯔꯒꯅ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯗꯨꯅ ꯏ ꯊꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯥꯂꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯄꯦꯅꯥꯡꯒꯜ ꯍꯥꯏꯔꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯕꯨꯠ ꯑꯁꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯥꯟꯅꯕ ꯍꯩꯕ ꯅꯨꯄꯤꯁꯤꯡꯅ ꯑꯣꯟꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯄꯦꯅꯥꯡꯒꯜ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯁꯤ ꯑꯣꯟꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯃꯈꯨꯔꯤ ꯐꯥꯎꯕ ꯚꯤꯅꯤꯒꯔ ꯍꯥꯏꯔꯤꯕ ꯑꯦꯁꯤꯠ ꯃꯍꯤ ꯑꯁꯤꯗ ꯂꯨꯞꯄꯗꯨꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯣꯏꯕ ꯉꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯄꯤ ꯑꯃꯅ ꯕꯨꯠ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯣꯟꯒꯦ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯛꯇꯃꯛ ꯉꯝꯂꯝꯃꯤ, ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯉꯝꯂꯝꯗꯦ꯫ ꯅꯨꯄꯤ ꯑꯃꯅ ꯄꯦꯅꯥꯡꯒꯜ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯁꯤꯒꯤ ꯁꯛꯇꯝꯗꯨ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯀꯣꯛ ꯑꯃꯁꯨꯡ ꯏꯟꯗ꯭ꯔꯤ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯄꯠꯊ ꯄꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯚꯤꯅꯤꯒꯔ ꯍꯥꯏꯔꯤꯕ ꯃꯍꯤ ꯑꯁꯤꯗ ꯂꯨꯞꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯦꯅꯥꯡꯒꯜ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯣꯜꯂꯗꯨꯅ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯗꯨꯅ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯁꯝꯖꯤꯟꯅꯔꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯃꯨꯛ ꯑꯣꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨꯒ ꯍꯛꯆꯥꯡ ꯑꯗꯨꯒ ꯁꯝꯖꯟꯅꯔꯝꯗꯥꯏꯗꯁꯨ ꯃꯥꯒꯤ ꯏꯟꯗ꯭ꯔꯤꯁꯤꯡ ꯑꯗꯨ ꯚꯤꯅꯤꯒꯔ ꯍꯥꯏꯔꯤꯕ ꯃꯍꯤ ꯑꯁꯤꯗ ꯂꯨꯞꯂꯗꯨꯅ ꯄꯤꯛꯊꯍꯜꯂꯝꯃꯤ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯛꯆꯥꯡ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯖꯒꯥ ꯑꯃꯗ ꯃꯔꯝ ꯆꯥꯗꯕꯤꯗ ꯚꯤꯅꯤꯒꯔ ꯍꯥꯏꯔꯤꯕ ꯃꯍꯤ ꯑꯁꯤꯒꯤ ꯃꯅꯝꯗꯨ ꯅꯝꯂꯒꯗꯤ ꯄꯦꯅꯥꯡꯒꯜ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯁꯤ ꯂꯩꯔꯝꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤ꯫ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯄꯦꯅꯥꯡꯒꯜ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯁꯤꯅ ꯑꯣꯟꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯨ ꯚꯤꯅꯤꯒꯔ ꯍꯥꯏꯔꯤꯕ ꯃꯍꯤ ꯑꯁꯤꯒꯤ ꯃꯅꯝꯗꯨ ꯅꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯚꯤꯅꯤꯒꯔ ꯍꯥꯏꯔꯤꯕ ꯃꯍꯤ ꯑꯁꯤꯒꯤ ꯃꯅꯝꯗꯨ ꯅꯝꯂꯒꯗꯤ ꯃꯍꯥꯛ ꯄꯦꯅꯥꯡꯒꯜ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯁꯤꯅ ꯑꯣꯟꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯄꯦꯅꯥꯡꯒꯜ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯁꯤꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕꯤ ꯃꯥꯏꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯁꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯂꯧꯁꯤꯟꯅꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯝꯕ ꯃꯐꯝꯁꯤꯡꯗ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤꯁꯤꯡ ꯂꯩꯕꯅꯣ ꯍꯥꯏꯕꯗු ꯈꯪꯗꯣꯛꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯏꯕꯤꯒꯤ ꯁꯛꯇꯝ ꯂꯧꯁꯤꯟꯅꯔꯗꯨꯅ ꯑꯉꯥꯡ ꯗꯤꯂꯤꯚꯔꯤ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯗ ꯃꯃꯤꯠꯅ ꯃꯨꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯉꯥꯡ ꯗꯤꯂꯤꯚꯔꯤ ꯇꯧꯕ ꯃꯇꯝꯗ ꯊꯣꯛꯂꯛꯏꯕ ꯏ ꯑꯗꯨ ꯊꯛꯅꯤꯡꯕ ꯍꯦꯃꯟꯈꯤꯕꯅ ꯃꯔꯩ ꯑꯗꯨꯅ ꯃꯆꯤꯟ ꯑꯗꯨꯗ ꯂꯦꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯩꯗꯨꯅ ꯃꯆꯤꯟꯗ ꯂꯦꯛꯂꯒꯗꯤ ꯃꯥꯏꯕꯤ ꯁꯥꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯄꯦꯅꯥꯡꯒꯜ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯁꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤ꯫ ꯄꯦꯅꯥꯡꯒꯜ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯨꯠ ꯑꯁꯤꯅ ꯃꯤꯒꯤ ꯏ ꯊꯛꯅꯕꯒꯤꯗꯃꯛ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯦꯡꯅꯔꯒꯗꯤ ꯑꯀꯥꯏꯕ ꯂꯤꯛꯂꯤ ꯀꯌꯥ ꯑꯃ ꯃꯉꯛꯀꯤ ꯑꯍꯣꯕ ꯑꯗꯨꯗ ꯍꯩꯖꯤꯟꯕ ꯉꯝꯂꯒꯗꯤ ꯕꯨꯠ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯤ꯫ ꯃꯔꯝꯗꯤ ꯕꯨꯠ ꯑꯁꯤꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯉꯛꯀ ꯃꯁꯥꯒ ꯁꯝꯖꯤꯟꯅꯕ ꯃꯇꯝꯗ ꯏꯟꯗ꯭ꯔꯤꯁꯤꯡ ꯑꯗꯨ ꯍꯛꯆꯥꯡ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯀꯥꯏꯕ ꯂꯤꯛꯂꯤ ꯃꯆꯦꯠꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯊꯧꯑꯣꯡ ꯑꯃꯅ ꯕꯨꯠ ꯑꯁꯤꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯀꯣꯛ ꯏꯟꯗ꯭ꯔꯤ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯒꯗꯤ ꯕꯨꯠ ꯑꯁꯤ ꯍꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯔꯝꯃꯤ꯫ ꯃꯥꯂꯦꯁꯤꯌꯥꯗ ꯂꯩꯕ ꯃꯤꯌꯥꯝꯅ ꯕꯨꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯎꯄꯥꯏ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯊꯣꯛꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯑꯗꯨꯅ ꯕꯨꯠ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯉꯝꯗꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯕ ꯕꯨꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯎꯄꯥꯏ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯤꯡꯈꯪ ꯄꯥꯟꯕ ꯎꯄꯥꯝꯕꯤ ꯀꯌꯥ ꯑꯃ ꯍꯧꯍꯟꯕꯗꯨꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯕꯨꯠ ꯑꯁꯤꯅ ꯆꯪꯉꯛꯄ ꯌꯥꯕ ꯊꯣꯡ ꯊꯣꯡꯅꯥꯎ ꯅꯠꯇ꯭ꯔꯒꯅ ꯐꯂꯥꯡꯒꯤ ꯑꯍꯣꯕ ꯃꯄꯥ ꯑꯗꯨꯗ ꯇꯤꯡꯈꯪ ꯄꯥꯟꯕ ꯄꯥꯝꯕꯤꯁꯤꯡ, ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯤꯍꯣꯝ ꯅꯠꯇ꯭ꯔꯒꯅ ꯀꯤꯍꯣꯝꯒꯤ ꯃꯅꯥꯁꯤꯡ ꯆꯥꯏꯊꯣꯛꯑꯒ ꯊꯝꯂꯒꯗꯤ ꯕꯨꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯂꯝꯃꯤ꯫ ꯕꯨꯠ ꯑꯁꯤꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯆꯈꯥꯎ ꯊꯤꯕꯣꯡ ꯊꯤꯔꯤꯟꯁꯤꯡ ꯑꯗꯨ ꯎꯅꯥꯗ ꯄꯥꯜꯂꯤꯕ ꯇꯤꯡꯈꯪ ꯑꯗꯨꯗ ꯄꯜꯂꯗꯨꯅ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯕꯨꯠ ꯑꯁꯤꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯅ ꯇꯨꯝꯕ ꯃꯇꯝꯗ ꯊꯥꯡ ꯅꯠꯇ꯭ꯔꯒꯅ ꯀꯥꯇꯤ ꯑꯃ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯝꯃꯤ꯫ ꯄꯦꯅꯥꯡꯒꯜ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯁꯤꯕꯨ ꯊꯦꯡꯅꯈꯤꯕꯒꯤ ꯄꯥꯎ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯅꯣꯡꯃꯒꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯃꯃꯥ ꯑꯃꯅ ꯃꯥꯒꯤ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯆꯥꯗꯨ ꯇꯨꯝꯅꯕꯒꯤꯗꯃꯛ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯌꯥꯛꯄ ꯃꯅꯝ ꯑꯃ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯌꯥꯛꯄ ꯃꯅꯝ ꯑꯗꯨ ꯚꯤꯅꯤꯒꯔ ꯍꯥꯏꯔꯤꯕ ꯃꯍꯤ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯄꯥꯏꯁꯤꯜꯂꯛꯏꯕ ꯑꯌꯥꯛꯄ ꯃꯅꯝ ꯑꯗꯨ ꯆꯪꯉꯛꯇꯅꯕꯒꯤꯗꯃꯛ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯤꯡꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫
Matam aduda Penangal hairiba Buddha sigi kiningai oiraba kok amasung indri kaktang yauba saktam adu amama marag adudagi tholaktuna thonau aduda paisilaknaba honarami. Kiningai oiraba saktam adu ubada mama aduna asuki matik kaglammi adubu laibak phabadi mana matam sana thonau adu thingsilobadagi Buddha adudagi ngakthokpa ngamlammi. Asumna kiningai oiraba Penangal hairiba Buddha si matau karamna oirakibano haibadu khangnabagidamak wari asi makha tana taminagisi. Penangal hairiba Buddha sigi wari asi 17 natragana 18th century adaitagi horai. Malaysia da ingso 1859 da publish tawkiba Hikayat Abdullah kauba lairik amada Penangal hairiba Buddha si vampire ga manaba jiba amani haiduna palammi. Asumna thaina matamdagi Penangal hairiba Buddha sina Malaysia da tamnaduna lakli. Thainagi matamda leiramba wari amada asumna hairi madudi Penangal hairiba Buddha si black magic sanaba hiba nupi ama oirami. Mahagna ayuk nungdang khaidana black magic sanaraduna Buddha amada thamoi sengna seba tawrami. Mana black magic sanaraduna Buddha aduda thamoi sengna seba tawribagi maramdi magi maithong adu punsi supada naha oina masak phajana leinabagidama oirami. Buddha aduna penbiraduna nupi aduda punsi supada masak matau phajaraduna naha oina adu leinabagidama mantra adu taklami. Adum oinamak mahag numit nemphudi sanga saba yadi hairami. Asumna nupi aduna magi saktam adu punsi supa naha oina adu leinabagidama Buddha aduna pirakpa mantra adu sonba horaklami. Adum oinamak mahagna numit nemphu suramdaida sangagi mahau adu tangningba himankhibana sa sarammi. Nupi aduna numit nemphu sudringaida sa silubadagi numidang yausilakpa matamda migi I thaningba phawba horoklami. Mamai thangda bahagna Penangal hairiba Buddha dugi saktam adu oladuna numidangi matamda mi haladuna I thakpa horoklami. Asumna nupi aduna punsi chupa naha oina masang matau phajana leinabagidamak honaruba adugi tayonnabada kiningai oiraba Penangal hairiba migi I thakpa Buddha si oirakhi. Atopa wari amadana Penangal hairiba Buddha si matam amada masang matau yamna thibi khungangda leibi nupi ama oirami. Nupa ayambana mangonda wari sanabadi lairadana hanna phawba yengbiramdi. Khungang aduda leiriba nupa amatana maga luhongsi haiba yaramdi. Khungang aduda leiriba nupi sing aduna luhonglaba matungda magi nupaga yam nungsi sanana harau nuaina leibadu ubada mangunda sauningba amasung kalakpa phawba horoklami. Nongmadi mahagna sauningba hemankhibana khungang aduda leiribi luhongba kuidribi nupi sing adubu mathang tumina hatpa horoklami. Adum oinamak khungang aduda leiriba praja sing aduna mihatpa asibu kanano haiduna thigalakpa matamda masang matau yamna thibi nupi aduna ni haibadu khangba ngamlami. Matam adawaida mihatpa mising asibu yamna sathiba mongda dandi pirami. Makhoina nupi adugi mangak adu awangba upambi amada thorina kiraduna yalami. Aduga makhong ani desu kanna thorina kisiladuna yamna sathiba sallaba amada kirami. Adugi patungda sallaba aduna kanna seladuna nupi adugi makhongda pulliba thori adu singba matamda nupi adugi mangak adu tatladuna magi haksangdu singthokirami. Matam aduda nupi adugi mangak aduga magi haksang manungda yauriba indri sing aduga upambi aduda yaladuna lehowi. Madu ubada khungang aduda leiriba mi sing aduna asuki matik hararodana nokhotana tawrami. Adubu makhoina tawriba thabak adudagi yamna tamthiraba Buddha ama oirakani haibadudi makhoina khanglamdi. Khungang aduda leiriba praja sing aduna nupi adugi makok adu upambi aduda adum yaladuna thamlammi. Adubu nongalaba matungda makhoina upambi aduda yengluba matamda nupi adugi makok adu leiramdi. Thawdog adudagi numidangi matamda nupigi saktam manba mi makok ama atiyada kuipai pairaga leiba adu miyamna thengnaba horoklami. Asumna khungangda leiriba praja sing aduna nupi adubu yam tamthina hatpadagi Penangal hairiba Buddha si oirakladuna khungang aduda tamnaba horoklami. Thawdog adudagi khungang aduda leiriba praja sing aduna numidangi matam yaksilakpada yumdagi mapan thoklamdi. Maramdi Penangal hairiba Buddha adu amamba marakta leiramgani haiduna thajanarami. Aduga Buddha aduna magi manakta lakpa mi khudingmaktagi I thaknaba honarami.